Rims ki casualty ngarang numidang doctor sing na ningthina yengbidabna maram oiraga anaba ma leikide habigi wahouda ngasi Rims ki A block irang thokre Yanglen saru sok padagi hawat kangkat pangamdana leraklaba naure manglem jawbu achang basel pumna putoktuna Guwahati da layeng lagani hana Transporter and Drivers Council na phongdokre Namasung Honglak libaying asagi pibam dam yang changna na governing body for climate change and health katluena state level task force for environmental health and climate change same kray Ma'am kurum jari adom nyembir bizam pack news ne hauze pungza sipabugi maroi pausing miyam da pijari India ki oina khwaidagi phaba medical institute kontra khangat pada kunipan suba position da yaukiba Rims ki casualty ngarang numidang Dr. Singna ningthina yengbidabana maram oiraga anaba ma laikhide habigi wahouda ngasi Rims ki A block irang thokre laikhidraba mioi adude Imphal West ki kiam mamang leikaidagi thokchom naucha alias Bimola chahi kontra manga mapureba TH budhane Thaudokasi matangda laikhidraba naucha gi imung manungna phongdorakpada naucha ngarang numidang pung 8 lom tarak matamda subnagi sor honba khagitang nungaiti haiduna Rims ki casualty da pukhalaki anaba sina hospital yobu matamda sor honba nungaitaba si khara da warabas phananaba oxygen hapinanaba imung manunggi maikaidigi doctor singda yamna kanna haijaki adubu doctor singna sarai tawbane karisu tawroi haiduna oxygen pb dabna p daduna injection ama kafki Hidak adu kabla bamatung Rims ki CT scan tauner na bakulai yadi haiduna Rims ki mapanda test tauner na bagidamag thoraki sangai health care da laikhidraba nausa ki CT scan loirakpa matamda sor hon masu lep ki bani hari madudagi Rims ta amu puraktuna Dr. Singi mandak kasang matamda Dr. na laikhidra haina khanghalaki bani hari khudakta imu manungi maikaidagi anaba adu The Kap ki Hidak adu PVU haiba matamda hospital ki maikaidagi anabagi che chang pum losin ki madudagi miyamna irang hauki adu matang aduda nongalaga thaudok asigi matangda akupa wari sanase haibigi ngarang numidangi oina irang nemthaki adubu ngase ayuk hospital ki maikaidagi positive oiba response amata laktabagi miyamgi ihosi lakhibani haiba wafam leiri Rims ki A block mamang da haukiba miyamgi irang Imphal West police na matam chana laktuna control tawki tungda Lamsang Kendra ki MLAS Rajen yauna kiyam ki club Maira Paibi Singh Rims ki director ka hiramasigi matang da wari sanaki Ada kari noina kari khangdana doctor jin ngang pane ba de khoi ju tumina leire bu ko moine ngang de adu do si ke lawni na to de tang sonda sana mu masa do amu thetu ki torok de sonda gi exercise lam ka kheba khoina leire ga pi ba nataba de doctor juna yam usitana oxygen na kari oxygen kaina ga ngang adu si na maruni si scale han lawgo han ha adu na maruni na khoi ji o law थोड़क सिजे स्केल लौबम गे मे हाजे दा हाइपेरम थेकल माजे लाव बदगी खाइपे नमदा बदद सिजे स्केल लौबा यारनी खलाव लाव मग नमदा सिजे स्केल लौबा थोड़क लोरे पु थोड़क Amaramda Rims ki medical superintendent Professor CS Arun Kumar Paumi sing the Fongdor Kibada Misi Sigi Matang Dr. Singi Maikedi Asoiba Lai Krabra Harbadu Yeksin Naba Mio Mangan Sab Inquiry Committee same lay Hariba Committee Sigi reported to Lack of Matung the hospital authority Maikedi Sub Taudang Adu Logan in Fongdoraki Ning Sing Bayabade Salibata Sigi Manunda Jenims Hospital the so Mio ani Laikidabagi Wahouda Sound Irang Tokusu Laikre Lonana Rimski Oinasu Anaba Laikidabagi Wahouda Anabagi Manuna Doctor da Kutaki Habigi Wahouda Doctor Cinematoba Lepagi Todo Pau Laikrabani When history of Mutam Match say Taramatu Suba, the Hona, Mamma Sagi say Kuntama Sureko. The man 11 years waiting the Honamachi might be some way typed up. Sari of type, she lay the high moon. History the P. I don't need the night of Yarway, my P. I do my boy, I've been when he came, much I do medical allopathic irregular in the treatment of money. It's like later, later, definitely action is now. What do we do official report? Okay, later, Magadi up to the action note. But see, my day, chain my email, and comes again.
रिम्स हॉस्पिटल की कार्डियोवास्कुलर एंड थोरासिक सर्जरी डिपार्टमेंट की हेड ओरिबा डॉक्टर थोक्सोम सितो की युमदा सखंगदब सिंह बोम पोखायन अकी अखंग नंगनखिब थौदोक अदु यानिंगदब फोंदोक्तुन ngasi रिम्स की डॉक्टर सिंहना ओपीडी ममांग वाकन मिफम चथकरे टीचर्स एंड मेडिकल ऑफिसर्स एसोसिएशन तामोआ रिम्स अमदे एसोसिएशन ऑफ सर्जन ऑफ इंडिया मणिपुर सिंधुना अयुक पुंग तरा माथोइदगी नुंगथिल पुंग अमा फम की वाकन मिफम अदु मरि लेनेना तामोआ की सेक्रेटरी डॉक्टर अकोइजम इवोल ना हाई अनाब सिंह सेवा तौजरिब डॉक्टर सिंह मरम सादन अकी अखंग पोअनबा से अकन ममोंग यानिंगदे मरम असन असिगुम पामदब थौदोग असि मखा ताना थोअंदरनबा लेंगा की मरि लेनब सिंह अखनब मियंग संगबियु हाइब वाफम थमलखी खुनाइसदा अखोइना डॉक्टर की रोल यामना चावी अखोइना अना लायंग पांथोक मतमदा अखोगी वखलदा अकी तुजुंबा फावरगदी अखोई तंगदु लेताना अनाबा यंगबा ngamjaroi मरम अमबु अरबसु बोमना लंदाबगी महुत्ता शांति ओइना वारी वाताई सानरगा करी तौबु याबगे हाबदु खना हनबने हेना पामजै दुना मतंग असदा मरि लेनबा अथॉरिटी नसु पुनिंग संगसिन बिगनी हाइना अचेत थाजब थमजै इंडियन मेडिकल एसोसिएशन मणिपुर स्टेट ब्रांच ना जेनिम्स हॉस्पिटल द नुमित खरनी की ममांग द डॉक्टर सिंह ताती ताओइना तौकी थौंग अदुबु यानिंग द फोंदोरकली नाकल मरमदा रिम्स दा डिपार्टमेंट ऑफ कार्डियो thoracic and vascular surgery की हेड ओइदिबा एसोसिएट प्रोफेसर डॉक्टर सितो की मयुमदा बोम पोखाय हलम थौंग अदुबु इंडियन मेडिकल एसोसिएशन मणिपुर स्टेट ब्रांच अमदी एसोसिएशन ऑफ सर्जन्स ऑफ इंडिया मणिपुर स्टेट सेक्टर की तोंगान तोंगान मचेरोल सिंगदा अकन ममोंग यानिंग द फोंदोरकली यांगलेन की सरुदा सोखिबन मरम ओरग फमुंगदगी हौगत कांखत पंगमदन लैरिबा नावरेम मंगलेम जाव ट्रांसपोर्टर एंड ड्राइवर्स काउंसिल टीडीसी अचंग सेल्पुम पुथोक्तुना गुवाहाटी दा लायंगलगनी हाइना टीडीसी के सेक्रेटरी तखेल मयुम जीवन फोंदोरख्रे लोइना ड्राइवर मंगलेम जावदा प्रधानमंत्री जन आरोग्य योजना आयुष्मान भारत की कार्ड सु टीडीसी की माइकेदिगे सि खुसिनख्रे टीडीसी की सेक्रेटरी तखेल में जीवन हाई टीडीसी ना फोंदोखिबगी मतुंग इनंग असि हेल्थ कार्ड अमदी एएवाई कार्ड असि खुसिनबने लोइना नावरे मंगलेम जाव अथु मतमदा गुवाहाटी द पुदुना लायंग चथरगने मसिदा चंग सेल्पुन मक टीडीसी ना पुथोकनी फोंदोरखी मंगलेम जाव की अनाबगी फिबम यंगसिन लाखिब पासोई की एमएलए एके मीराबाईना ड्राइवर यूनियन की मियोय सोलक मतमदा ट्रांसपोर्टर एंड ड्राइवर्स काउंसिल ना अमतोयने पुनसिलगा असुमना मतंग पांगबा सि थागत निगाइने लोइना माकी माइकेदे केसु लेंगा का तानरगा पांगबा याबा मतंग पांगलगनी फोंदोकलमखी बनबा याई पासोई पार्ट 1 दगी नावरे मंगलेम जाव ड्राइवर मोइना हौकिबा चई लिसिंग अनि तरा निपान की अक्टोबर तरा मपंदा जीरी दगी इम्फाल तमने एफसीआई की चेंग पुसिलकपदा जीरी की बाबूपरादा एक्सीडेंट अमदा यांगलेन की सरुदा सोखिबदगी ngasi फावा फमुंगदगी हौगत कांखत पंगमदना लेरखिबनी लाइबक्तिब थौदोक अमदा मसा सोक्तुना हौजी स्पाइनल कोर्ट प्रॉब्लम लेबदगी फमुंग द बेड रिदन ओइना लेरिबा सिबु इंपैक्ट टीवी ना पुथोकपिरकपदगी टीडीसी की प्रेसिडेंट आई रंजीत ना लुचिंगदुना अखोय मयाम ममांग द लामबई तुंगदा अखोयगी प्रेसिडेंट ना पीबीरंबा कमिटमेंट हारिबा अनाबा सि अखोयना लोइना अचंगबा सेंफम पुथोकलगा लायंगनी अमदी मागी कार्ड नु फंगदिब खोदिब लोइना फंगनब होनगनी हाइबदो ngasi मागी हेल्थ कार्ड फंगे अखोय याम थुना गुवाहाटी दा अनाबा सि अखोयगी टीडीसी की टीम अमना पुरगा मा अचंगबा खुदिमक अखोयना स्पॉन्सर तौरगा लायंग बचलगनी हाइन इनाव असि अथुब मतमदा माकी लैब फिबम असे फगतनबगीदमक्ता मतेंग पांगबीबसे अखोई टीडीसी की प्रेसिडेंट अमदी थौपुबे ख्वाइ खिबिक पुनमक अमदी ड्राइवर यूनियन की थौपुबे ख्वाइ खिबिक पुनमकपु अया इसागी माइकेदगी ngमखै लेतना थागचरी टीडीसी ना तौरक थबक खुदिंगमक्ता अइसु अंगम मतेंग पांगबा टीडीसी की यूनिटी ओइबसे अखोई तमजनिंगाय ओइबसे अखोई मखा ताना मियामनसु अखोई खंगबो ओइसनु थोंगम साजौ सिग मेमोरियल ट्रस्ट ना तोंगान तोंगान बा थौदोक सिंह दगी अवाब तारब इमुंग अहुम द सेल की मतिंग पांखरे वर्क्स मिनिस्टर थोंगम विश्वजित की लेखिद्रबा पोकपगी मिंग द सेम ट्रस्ट असिना वांजिंग लाइश्रम लेकाय दलेब मोइरांगथेम सनाथोय की इमुंग लंबोय खोंनांग खोंग दलेबा लोइटोंबम रोजेन की इमुंग अमसुंग पासोय पार्ट 1 दलेब नावरेम मंगलेम जाव की इमुंग दा सेल की मतिंग सि पांग की बने ट्रस्ट की मेंबर सिंह अमसुंग मिनिस्टर की लोइने बिना इमुंग सिंह अदुदा ट्रस्ट की महूत सिंदुना सेल सिंह अदु खुसिनकी
Malemgi mafam kaya pangthok nabung Manipur sungasi value of vaccination hai hiram asida Manipur State Veterinary Council sinduna World Veterinary Day gi thoram pangthok rei Palace Compound leiba lamyan basangle na pangthok ki thoram da athoy mithung len oina sarugya khiba Central Agricultural University Iroi Sem gi Vice Chancellor Professor M Premjit na phongdo ki bada Manipur yauna Northeast ki state single leiba miyamase 70% lomi singne adubu industry achoba laitaba region asida agriculture minor irrigation amadi veterinary da akhanaba miyeng thamduna agro waste industry paikatuna lomi singi sendok lambi Pidrabade, Manipur of the Northeast State Singi, Sakurpat Tintagani, India government Lakadur Bikumjali Singani Kunito forward the Lomi Singi Sel Tumgi Piva Mase, Sarukani Hengat and Nabapandam Tamli, Hadabelomi Singi Sel Tumgi Piva Mas. Asi Sarukani Hengal Hanana Bahaibase, Manipur Giwanadi, agriculture Kaktana Oitok Ngamlaroi, Maramdi, irrigation Fazana Laite, Masi Kongna Naba, animal husbandry, fishery, Amasung agriculture Gi Kanglon Sing Pushinduna, Tabak Taurabade, Kanaba Kaya, Pigani, Madugi Matakta, Lomi Singe Sel Tumgi Piva Masi, Sarukani Hengat Pet Chow Mating Oigani Fondoki. Thoramada Veterinary and Animal Husbandry Services ki Director Dr. H. Chauba, Department Asima ki Hanagi Director Dr. S. Joy Kumar Made Masak Naibumi Kya Sarup Yaki, Lunan Thoramas ki Marit Lenana, Pangto Kiba Photo Contesta Makong Matang Takrab Sing the Manamatum Singshu Yentoki. Agro-based industries da farmers income generate torakan da Chinjak to mapan tang dama inak khunba Manipur ma wahan banatragadi khoi gidi pai laite 2022 ge government of India ge vision atokaram na farmers ki income double lakata ge highways da Northeast state Manipur Mizoram Nagaland am Tripura ge strategic plan documentation da aina chairman ojagi madida sho koi na thamjagi maram di Manipur gumba Northeast da agriculture kaktana doubling farmers income koi thokpa yamna warani maram de koi gi ngasai assured irrigation laite government sho honari matam sangili assured irrigation lai mafam natta mafam da koi shumna da agriculture da koi focus torga farmers income doubling dogane beshi Manipur University Center for Study of Social Exclusion and Inclusive Policy Sinduna Paradigm Shift in the Development of Northeast India Hibiramas the Nomugo panel discussion Angasi Pangtokre, Thoramadu Center for Study and Social Exclusion and Inclusive Policy Director Professor Amaryum Namna, Moderator Oiduna Anthropology Department Conference Sola Pangtoki. Thoramada resource person on the Center for West Asian Studies, School of International Studies, JNU New Delhi Chairperson, Professor A.K. Mohapatra Fondo Kibada, Democracy Chatpalebakam, Oina, India, Si, Chakopagam Jil, Chow, Hong, Laire, Adubu, Mitop Singna Iramba, India history, Ecoin Amukana, Itopi, Tangai for the Lay Wafam, Fondoki. Lorena Thoromudu Sarugiakiba, media professional and environmentalist Rajesh Salamna, Egis Policy Makada, India, Sung Southeast Asian Levak Singa, Visiones Tonan Nabahona Bada, Manipurasi Yamnamaru, Mapama, Oigadori, Adu Manipurasi, Sumnatagi, India, Sung Southeast Asian Levak Singi, Visiones Men Singna, Power Gachan Nabalambi, Oega, Lehogadra Haibagi, Singna Fondoki. Lorena India government na Paikala Kliba, Politician, Isterisi Narol Singamade, Miam the Karikana, but Fangadori Havasi, Achoba, Wahangama, Oidi have a Wafam Sing Fondoki. We have been visiting Northeast for the last 3 years. We are trying to promote the young research scholars to rewrite their story, rewrite the cultural background based on their own experiences, which is called the ontological narrative, which would be different, or personal narratives which are different from the official institutionalized meta-narrative, the mega-narratives, which divide us. With the coming of this international highway and international railway, how will people in Manipur, in Assam, in Mizoram, we have been economically, we have been down. We cannot compare with names like Tata, Ambani. We cannot compete with them. So what will happen when these international routes are open? Will there be opening for youths in this region with this opening of these international highways? Or will it be just a passage for big industries like Ambani to use these passes to do business in Thailand, Cambodia, China?
Sengdokchaba ama ngarangi Impact News gi pawda yaukiba Kangleipak Students Association KSA na thasi kunithoi digi satharakiba World Earth Day gi thoram ngasi loisin-kre haikiba adu Students Union of Kangleipak SUK Imphal East District Committee na sinduna satharakiba World Earth Day gi thoram ngasi loisin-kre haigadabane typing mistake number moraga pawda soikiba asigidamak nuaitabasu phongdokjari. Manipur Commission for Protection of Child Rights MCPCR na sinduna Child Rights focus on POCSO Act 2012 and ZZ Act 2015 haiba hiramasida nomagi oiba awareness program ama ngasi pangthokre Imphal West ki Tagyal Kolom mamang lekai da pangthokiba program aduda commission asigi chairperson Ningthaujam Sumati Balana phongdokibada Manipur da pigliba angang singda ot naimi ki chang asi yamna wangle masigi maram asi maral leiba mioi amabu lona karam charak pi yabagi haiba khangdaba ikaibna amadi hangoi badigi haidok tabna sumbaram am ohele adubu angang singda ot naiba tawrabadi losiduna thambagi mahuta commission da lakpiu maraleba miyo singda lo lei haiba khanganduna matik sab charak pinar naba honamina si haiba wafam phongdoki angangi maramda to iba thodo wathok adegi angang singda karima makhal amagi disturbance tawba yade tawba taragati asigumba act lay asigumba punishment lay akoida disturbance tawba yade karigumba tawramba taragati mado karam serak lay madugi charak edo pigani haibase Manipur Commission for Protection of Child Rights na madugi authority ni mai bel bungupa khuding mangna isa gi daito ina su khanbiraga authority ga madu tanabi bagi losan bi banataba losan basna maram oraga khanghiba party khanghiba mioi sinduna o asidi kesu tawdena o asinga zen han asi tawhibani adu taw asidi na hedna angang amana su ilai lai na mataw ka maka mo mathang tawga magi dagi mathang adum sandokhalga society sida ngahlek ta crime thokpado adugumba thongum si gi angangi maramda to iba thodo wathok adegi Nagaland के फेक डिस्ट्रिक्ट के मणिपुर पुरक्तुना हुंदोक पिरमलबा नुपा मचा आनी चाइल्ड वेलफेयर कमिटी इम्फाल ईस्ट ना चिल्ड्रन होम फॉर वॉइस सगोल बंद थमख्रे होम अदु लेबा नुपा मचा आनी अदु ngarampam bukrampam elias apam sahi mapan amasung iston bukrampam sahi nipan apok palai khidraba ibobi nei angang ani asigi matangda Imphal East police na case ama lokot khre kanagumna angang ani asibuk khang yauragade manakna police station natraga district child protection unit Imphal East ki phone number 9774217730 child welfare committee ki phone number 9862241448 natraga child line ki number 1098 ta thamari ki manungda pau biru haibo hairi Indo-Myanmar ki ngamkhai khairiba Minal Turelda Indo-Myanmar Labor Union ki members su oiriba Sinmi ama iruzabada lupkibadagi fagolakidre thaudo kastingarang nungtil pung ahum tab matumda more gate number 1 ki mapada thokibne adu ma ka iruzaba sanmi nakiba atoba Sinmi marina ngase ayukhak Labor Union na sida pau pirakbadagi khanglakpani hari Turela da Iraq naram kani hariba misagadu Bihar gi Vaishali jila dagi Sanjay Lal ne Pau hek fang badagi ayuk angan badagi hauna numidang waram pung taruk fawba turela du dathi bhum gi thabak sa thaki adu hausi fawb gi oina sanjay gi masa fang ngamdri thaudoga du mari lenana more police station da labor union asina mi mang bagi report ma su tawkhre hari Integrated Disease Surveillance Program Manipur gi Manung Chana State Surveillance Committee Medical Directorate na Sindra Mari Suba State Level Surveillance Committee meeting ngasi Imphal Hotel gi Sangai Hall pangthokre climate honglakpa na maram oiraga miyoibada saitheng kya pirakpa sing asida miyeng changna na ba governing body ama CM ki bagaloina na State Level Task Force ama ngasi gi mifam du na CM ki ngasi gi mifam da National Center for Disease Control gi miut sing National Health Mission amade Environment Department chingba climate change ga mari lena ba loisang kaya gi miut sing saruk yaduna climate change gi matang da khana naina ki
Integrated Disease Surveillance Program ki manung chana air pollution na maram orga tholak pa na layong sing yengsin na ba sahi amagi mamang dagi Thawal District Hospital, Churachandpur District Hospital, Jenims, RIMS amadi Lanai Hospital ama wariba Ras Medicity hariba Hospital sing ase Sentinel Center oina thamduna yengsin ki hana Health Services ki Director K Razona Fongdoki loina na hauki bachahi ama asida hariba ana laying from Maria sida air pollution maram orga asma gumba lungs ka mari lena ba ana layong ka hengalak ki report lai hai na su director na impact news da fongdoraki honglak leba ising nungshida madya koi big phibam sing ase gi matang da sanaba mong da miyeng changnan na ba governing body for climate change and health kaloina na state level task force for environmental health and climate change ase same bani hari koi air pollution sida thola iba laina sing je koi monitor tawna ba laina ji kar gi thola ke ji data ji collection tawna ma koi na Sentinel Center Hospital na koi hospital mari identify tawre marui na lungs disease koi lok thungba khotpa asthma tawba chronic obstructive airway disease leiba cancer leiba allergic tawba mayam je koi monitor tawba na tawna mi nangta koi na Sentinel Hospital mari koi identify tawre mase koi na monitor tawna koi matang action la koi na kan na zari finding si akoigi pollution dagi akoina lok thungba allergic tawba asthma gumba se khari kenkalakpa angangi dagi ahan dagi koi lok thungba gi saruk se sibaw dang di khangba gamme state action plan on climate change and health and akoigi climate honga sawa se henkalaiba nong tabagi matam si hongba laiba anoba na tholakpagi incidents khara akoina u phangba Mari Suba State Surveillance Committee ki mifam adu sarugya ki ba Environment Department ki Deputy Director ki firm se puri ba Dr. T Brajakumar na fongdor ki bada climate change ka mari lena na minister ki makhada hau ki bachahi listing ani tara humdoida state action plan same ki lena action plan asi ki makhada Manipur da su tongan ma thabak kaya paikhatle adubu hauki bachahi manga asida climate change kamari lena lakliba ahong mukya asina miyoibada khudong thiba nangba yabagi oithokpa leiba maramna sem kiba state action plan adu amuk hana yengshin ba mathau tarak padagi matam ga chunaba thaurang sing paikhatna ba honari hariba anobu thaurang asi lakliba jun taramanga aduai dagi hauna na ba sem sari haiba wafam thamlaki handaki anoba issues na mo risk sam saurapa adi nongsing yang kana subri landslide thoe landslide thopada praja sing warise praja sing gi risk mo la em khoida mo krai da climate refugee arani mo khoji mo krai sakani ta mo kamai ko op to ni habigi jaga do adapt to kamai to habi risk spectrum mo de lakte centric ko selak pai dare aduna climate impacted people sing gi centric ko selak pa habi risk da focus pira kan da kana vulnerable amadi sai adaptive capacity khangin da ba do ma'am sing si na focus pira ga mo ma se revise to be arakre koi science climate science ki information sing julo na action plan sing department ka tan thopon yaro me se praja sing su be role ma praja sing na yani ki green concept sang birakpa aduga sustainable be energy da replacement to be energy sin bi ba sumba action ma ama praja ki site su to group mitra ka le nei Manipur ke saknai raba aiba laikhidraba Professor N Tombi na iba pisum laikoba Manipuri novel among se Manipur ki governor Dr. Nazma Haptulana Fongkre release tawbugi thoram adu Rajbhavan da aibagi imung manung gi miyoi sing yauna pangthokki banei hariba Manipuri novel ase punachena chamani fuma thoi pale lairga se 18th century gi matamda Manipur palamanding thau sing gi matamda thokhiba thodo wathok singda amade aibana wakhalda sagarpa singa toshinnarga iba fiction wakamani lairga se Professor N Tombi gi anba khuthaba Manipuri novel nei Markna iramba maming lerba English the phone ki lyrics singi manungda Manipur a study Manipur and the mainstream amasung khamba and toibi the unscaled height of love panba yai aibana hingling matamda lecture ama oina matam sangna thabak purame Manipuri lon chawkhotna namagi damak Manipur gi sahitya gi achauba lupam oiriba Manipuri sahitya parishad ka loina duna lakhi amade journalism gi lamdasu hauzik nungti gi phongma pause Manipur Mail gi founder editor oirame loinana rajniti gi lamdasu Manipur Legislative Assembly gi member ama oina kaduna education minister fawbo oirambata natana ina Manipur parliamentary constituency gi mikhal da mai paktuna tam marirak lok sabha gi members oiramki Professor Tombi Singh had carved out a distinguished identity for himself in public life and also in the literary sphere as a
prolific writer. He strived to serve the people and enrich Manipuri literature simultaneously. Many of its students, when he was a lecturer at the Imphal College and who have survived him, still remember fondly his contribution as a writer and a social reformist. He experimented with many forms of writing, novels, poems, essays, and plays. In this personal life, however, he struggled constantly against odds and overcome them to achieve success through perseverance and hard work. Kunmathoirak suba Dark Day Observation ngasi Bishnupur District Thanga High School pangthokre International Peace and Social Advancement IFSA na sindra pangthokki bithormadu kumja lising machanipan marifutara mathoide songna kiba landfamda thawai thakraba athaubi singi mafamda minute ani 2 minute leptuna igai khumna utki matanga shwaida break am lawjage break matungda numit tarani chumna chathagadaba sajibu inad ngai khang kumai gi ngasi mapani subadumita kanglei lamyengba sabal lamtai bi thoram pangthok ki paw made manipur ma songmalem gi tongan ba I paw sing pudun lakchage impact news po migeng ta dun lebio break matungda mayambo amuna taram nokchari loinana bulletin sigi makhata ba paw sing miyam da pijari Imal Laishem inat loisang na sindana chahi kudingi leptana pangthokpa sajib inat ngai khang kumai taramari raksuba oina ngas chahi asigi haukiba April taramapan sajibu gi thandel numiti gi haukiba loina ngasi kumai asigi mapani chanba numita kanglei lambyangba sabal langtai gi thoram ya school lebe MDU hall da pangthokrai pangthok leba kanglei lamyangba sabal lamtai gi thoram adu ya school hiru hanba lekai da leba asem amuba na mapung oiba thodang lauduna pangthokki banai ngasigi thormadu singu laitai ngamba khoyum lailuf ngai khangba ira thawni tawduna hawdokhi sajibu inad ngai khang kumai yasi hawki bachahi listing ani sumna taruki sajibu gi thanil numita manipur gi ningthau laisem sana jawbwana panthobu singu laitai ngamba khoyum lailuf ngai khangba haina mingthona si pi khiba numit adudagi hawna maitai furki inat lining yokhat nanamgi wakhalol da yumpham oituna chahi adudagi sajibu inat ngai khang kumai yasi leptana pangthoktuna lakhibani numitara ni chon pangthok kudarbu kumai yasi chahi yasi goina hawkib April tara mapanda nongpok singu thong maitai laikol thalo sipi lokta hawdoktuna nini chanba numitagi kanglei lamyengba sabal langtai bagi thoramasi tongan ba mafam sing da pangthok tuna maitai inat lining matang da miyam da pauzil ke api tuna lakhibani ngasi ge thorma da langol laipau sayau isai khongjom sayek amai bi hiri hikau lol jagoi thangta laiteng na chingma kya utuna thoram adu hen na masak thon ki hayeng kumai asigi aroiba numit asigi mapung oiba thauram seloi langmai sing thalo sipi lok maitai laikol da pangthokani loinana tongan ba masak naiba aiba kya na saruk yaduna Sasipu saireng saitin naba kumja lising ani taramapan su pangthokani amasung loikiba haksang koba lairik amasu fonggani hari Singu leitai ngamana malem gi wesing loya kuoi na satuna isini nau oiba leiminna ni ga puruk kanu kaya abo taisin naba punsin naba amagi mata mo koire asigum laba takpirapa yawa simu pauze asimu imalai semina loishanna loksin jaraga kanglei lamyengpa sapal lamtai bagi siro pamjadna laksagani फेस्टिवल से कोई लाइफम दे ना तना अतोपा लम कुन लेकाय मैम से पांथुक सगे हाइना कोई साइसाना निजरागा लेकाय की तौजबनी अदुगा पांथुइ से कोई मैते इना कलबा चक कोई मैते की फिजे चकचा अदगी कल्चर अदगी थांगता सुगम मैम से कोई स्माना सुगम कनो ओरमी हाइसे उचारि Thawal District ki Yaripokta Kuntranipan Suba World TV Day ki thoram pangthokpagalunena khongchat amasu chatkrei TV Day adu Thawal District Administration amsung District Health Society ne sindra Yaripok High School da pangthokibani thoram adu ka mari lainena Yaripok High School dagi Yaripok Kaithel Forward TV laina ngakthoknar gi pauzil ke apu ba khongchat amasu chatki khongchat adu saruk yakhiba mahiro isingna TV laina asil laing ngamme TV laina narabadi manaknak hospital da chatuna laing biu haina thaba play card sing sijina Miam the Pausel Piki.
National Health Mission ki makada Kangpokpi District ki tongan mafam ani da Health and Wellness Center ani hangdokre Center ani asi ngasi Center Health Mission Director Dr. S. Manikanta hangdoki bane Thauramadu da Mission Director Manikanta ngasi nauna hangdokli ba Center ani asi Haksel gi lamda Maike edom gi miyamna chawna kana ba pi bangam lagani fongdoki Manipur State Minority Commission sinduna minority community singda lengang na pirbe scheme gi matang da noma gi awareness program ama pasoi gi Jubilee of Harvest Church ki conference sol pang thokre thauramatu da Manipur State Minority Commission gi mutum Ranjit na lamdamas leiriba minority ayamba lairiba imung oibana maram oiraga lairik laisu tambagi khudong saba kaya mayok nari khudong chadaba kaya mayok nari ba se commission gi khutang da scholarship gi khudong chaba laudana ai tamhan na ba appeal torkli Salai Universal Students Union SUSU hainam ingthon mahiroi luf ama ngasi sem kre mahiroi luf asi Salai Holdings Private Limited ki masa loising ma ode Smart Society ki makada sem ki bani nauna sem ki mahiroi luf asi ki thomi sing wasak gi thorama masu tera sagor pum lekai de leiba naina sang community hall pangthoki ngasi ki thorama de sarugya ki Salai Holdings Private Limited ki chairman N Samarjina haugalakliba mahiroi sing leiba gasi ki constitution pi de bahag sing khangan na ba entrepreneur skill lehen na ba masung social amadi political share khangan na ba gi pandam da lubasi lingkat pane mak namaka taraduna lamdamas da lingliba mahiroi lup sing na paikalakliba thabak thorum sing da mateng pangning labasu pangal thok na mateng pangba ngamde mahiroi sing gi khunaya si mating thok na lain na ba nongna lubas semlak pane mahiroi lup sing na su SUSU na lord ba thaudang sing da mateng pangbiduna punna chatmina se na fongdoraki Manipur laibiriba satrage sangsan singna so akoi ki laijariba unit asiga siga so pau phaunaduna salaina karamba area da mating pangba yagadage haiba madugi lambi adu akoi da pau phaubirakuna amade akoi da madu takpiduna Manipur sanalepa iramdam asida punna hingminariba chingmi tammi maiti pangal akoi punamak sing ase laibiriba kwai punamakna akoi bu mateng pangbiduna cooperation pibiduna Salai Universal Student Union ase masi mapung phaba basak thokpa amadi tamjaningai oiba pithribi gi mapam khudimakta masi santokpa ngamba adugumlaba masa mareng panba adugumlaba achangba thawai ama ohen minasi Manipur ki theater ki lamda achobu thaudang loramba wangkhai angom lekai de ki oinam biramangol masagi anaba manamaram oiraga ngasi numingba matung pung tarani thoi minute yangkhai minute kunthra rom tarakpa adwaida masagi mayum de laikhidrei mak laikhidaba matam da masagi chai mariputara mari sukre oinam biramangol de hinglingi matam da Manipur State Kala Academy yauna Manipur ki theatrical organization kya da achobu thaudang kya loramba tanatana Indian theater da mak na loriba thaudang adubu singthaduna India government na Sangit Natak Academy Award Kushinaduna ikai kumna kiba mirsakamani panmayai oinam biramangol kumza lising machapan Nipunipan dagi hauna wangkai angom lekai de laiba Raja Dumra Singh Theater dagi haurak kiba misakni Urkrul district ki Nifum 45 Chingai Assembly constituency karaktuna miyam gi seba toramlaba Dr. Mosang Thai Horam na laikhidabada Lok Jan Shakti Party LJP Manipur State Unit ki chairwola mana awab fongdorokli FVV Colors Femina Miss India 2019 ki final round changbangam krabi thangoi ban hizam dewan laikai dagi Urmila Sagolsem BJP thangoi ban mandal na taram na okre FVV Colors Femina Miss India 2019 ki final round sahi sigi jun taramanga da Mumbai da pangthok lagan hari panbayai Northeast India gi oina Guwahati da pangthok ki ba ahan round da Urmila Sagolsem khalak ki bani
Imphal West District Commando Team na lakot protection thorangi manung channa ngasi nagamapa lambi gi nagyat laiba Hindu Hotel dagina Jalal Crossing forward ati bohum gi thabak satakre Imphal West ki additional SP Operation A Gana Syam Sarma gi miyang makada ngasi upung nipan dagi nipan minute nifu forward chathaki bati bohum gi thabak aduda mioi chani kuntra gi verification chathabada masagi shakak che sudaba mioi tara fagat ki farab mioi singa du makata wang pong satanan bagi damag City Police Station da sinakre hari Chandel District ki Sugnu de laiba Saint Joseph Higher Secondary School bu sakhangdab singna haukiba April 15 da mai tharambagi thawongbu Akhil Bharatiya Vidyarthi Parishad AVVP Manipur Thadau Students Association na Kaching District amadi Pangal Students Organization Manipur yauna Thadorak patongan tongan ba cherol singda awang bathakta yaning da fongdok narakli Asia Quality and Entrepreneur Award 2019 ki Best Quality Organic Products in FMCG sector for hair and skin care ki mana Divine Organics the piraklay had award singasi New Delhi ki Hotel Radisson Blue the pangthok ki ba grand ceremonial function namada Divine Organics brand bu chalai riba Brascon Organics Private Limited ki managing director Wahangbam Brazaviduda award ase kusinar kibani Kanglaipak Communist Party ki tha taru khuding puthokpa lanthing minasi aikhoi gi kalen chaifong phongkhre lona thingkhra la lulubasi ki chaifong ase roman mayekam sung maitei mayek animakta phongi hari chaifong odigi manungda aikhoi kari tawgani haiba editorial apunba yawol gi pangal machi revolutionary critical mass lawsingi pomitlon thabak tawbana lawsingi yumpham ne Lanai mioi amadi kangluf Marxism si fatalism la haibana chingba article sing yawi hari Hausa Sanabi Pauda Ahum Suba Sangai Trophy Veteran Football Championship ki final match Sanar na basayim sab loikre RK Fortune Developers Private Limited santang makada United Veteran Football Association Manipur na sinduna Imphal gi mapal kangjaibungda ngasi sana ki ba tournament asigi ani suba semi final da sathariba football tournament asigi final sang daba yade haina akan mong da V sai thangwai banamadi KM VFA kairak ani na sana ki ba match asigi api ba matam da mayok na riba team ani makna panjal amata chana ba ngamdana match adu draw oibadagi tournament asigi chana pathap ki matung ina kicks from penalty marks na match asigi aka apo gi laibak lepna bada V sai thangwai bana panjal mari loina KM VFA kairak na panjal ani chanduna match asi V sai thangwai bana KM VFA Kairak Panjal Mari Anida Maitiba Piram Laga tournament asigi semi final changmangam ki Team Taranipan amadi mapalam gi team ama yauna puna team tara mapana sarug yari tha asigi kontra gi nungtil pung ani makaida sanaga da tournament asigi final da VSI thangwai banamadi Flam Babupra anina lamba taunargani Sagolban United amadi Neroka FC sangakpham anina taramathoi suba Loktak Trophy Football Tournament ki final da lamba taunargani All Manipur Football Association ki mi makhada NSPC Limited Loktak Power Station ki sentang makhada All Moirang Football Association sinduna Moirang Multipurpose Higher Secondary School ki sanabungda ngasi sana ki football tournament asigi ani suba semi final da Neroka FC sangakpham na SSU singjamai bu panjal ani amada maiti ba piba ngamki Tournament asigi final changkraba Neroka FC sa phanggi sanaroi paiti na match asigi humpu mapan amadi humpu tara mapan suba minute sing da panjal ani san kibaga loinana tournament asidagi mapan thokraba SSU singjamagi amatangarba panjal aduna Sanjeev na match ki nipu suba minute chanba ngamki sathariba football team taruk na saruk yari tha asigi
Ahanba Yumnam Rasmani Memorial Under 16 Girls Hockey Tournament YCCIC Team A Konta Alup Hamade Vishnupur Hockey Ani Mai Pakre Hockey Tournament Singing as Sanaki Bahan League YCCIC Team A Konta Alupi Nupi Masa Sanaroi S Vevi Rani na Panjal Ani Loinana M Priya na Panjal Ama Loinana The Ideal Club Tera Kaitel Bu Panjal Ahumamada Mighty Opi Bangam Kibani Mighty Oroba The Ideal Club Tera Kaitel Giamatangaru Panjal Aduna Ki Sylvia na Chan Bangam Ki Sathar Gliba Hockey Tournament Sing as the Sanakibani Suba Match Tana Vishnupur Hockey na YCCIC Team B Konta Alupu Panjal Mariama the Mighty Opi Bangam Ki Mesa Sida Mai Park Rubber Vishnupur Hockey Gi Nupi Masa Sanaroi TH Dainali na Panjal Ahum Lonana S Nandeshwari na Panjal Amaga Chanki, Manipur Hockey Miyang Makada, YCCIC Konta Alumna Sinduna Chatarib Tournament, the Nubi Masagi, Team Taruna Sarugyari, Hayeng Chatarib Tournament, Sigi Makata League Match, Ani Sanaragani. Lodana Matangasha the bulletin say tensions at drinking Mawin headlines, I'm on a pijari. Rims ki casualty dangarang numitang Dr. Singh na kin yang bida ba namara moraga anaba malay kide habagi wahawda nga si Rims ki A block irang sokre. Yanglem saru sokpo dagi huwat kangkat pangamdan na lerak laban naure manglem zaubu asang masel pun memagputok po na Guwahati at layang laga ni hana Transporter and Drivers Council na pongdokre. Amasung honglak lebay nga sagi phibam damyeng sangun na governing body for climate change and health kaluina na state level task force for environmental health and climate change same crane.